ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ COVID-19 ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯔꯤꯂꯦꯇꯤꯚꯁꯤꯡ ꯍꯧꯖꯤꯛ ꯂꯥꯎꯁꯇ ꯐꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯑꯗꯨꯒ ꯇꯨꯡꯗꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯔꯗꯪ ꯑꯣꯏꯁꯨ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ COVID-19 ꯑꯁꯤ ꯊꯣꯛꯍꯜꯂꯤꯕ SARS-CoV-2 ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯟꯅꯕ ꯀ꯭ꯂꯣꯖꯦꯁ ꯔꯤꯂꯦꯇꯤꯚ ꯚꯥꯏꯔꯁ ꯐꯪꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯎꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯁ꯭ꯇꯗꯤ ꯑꯁꯤ ꯄꯦꯔꯤꯁꯇ ꯂꯩꯕ ꯄꯦꯁꯇꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯁꯤꯗ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯣꯏꯅ ꯂꯩꯕ ꯃꯥꯔꯛ ꯏꯂꯣꯏꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯂꯥꯎꯁꯇ ꯂꯩꯔꯤꯕ ꯀꯣꯂꯤꯛꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯗꯤ ꯑꯁꯤꯗ ꯂꯥꯎꯁꯀꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯨꯔꯨꯡꯁꯤꯡ ꯑꯁꯤꯗꯒꯤ 645 ꯕꯦꯠꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯁꯂꯥꯏꯕ ꯌꯨꯔꯤꯟ ꯁꯦꯝꯄꯜ ꯑꯃꯁꯨꯡ ꯐꯦꯁꯤꯁꯁꯤꯡ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯇꯦꯁ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯇꯦꯁ ꯑꯁꯤꯗ ꯍꯣꯔꯁꯨ ꯍꯥꯏꯔꯤꯕ ꯁꯦꯛꯄꯤꯒꯤ ꯁ꯭ꯄꯤꯁꯤꯁ ꯃꯈꯜ ꯑꯍꯨꯝꯗ ꯑꯩꯈꯣꯏꯒꯤ COVID-19 ꯁꯟꯗꯣꯛꯍꯜꯂꯤꯕ SARS-CoV ꯚꯥꯏꯔꯁ ꯃꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯚꯥꯏꯔꯁꯁꯤꯡ ꯐꯪꯈꯤꯕꯅꯤ ꯃꯁꯤꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯍꯨꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯤ SARS-CoV-2 ꯚꯥꯏꯔꯁ ꯑꯁꯤꯒ 95% ꯍꯦꯟꯅ ꯑꯥꯏꯗꯦꯟꯇꯤꯀꯦꯜ ꯑꯣꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯊꯪ ꯁꯦꯠꯅ BANL52 BANL103 ꯑꯃꯁꯨꯡ BANL236 ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯟꯁꯤꯡ ꯑꯁꯤ ꯄꯤꯈ꯭ꯔꯦ ꯚꯥꯏꯔꯁ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ BANL52 ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯅ 96.8% ꯑꯩꯈꯣꯏꯒꯤ SARS-CoV ꯑꯁꯤꯒ ꯑꯥꯏꯗꯦꯟꯇꯤꯀꯦꯜ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯃ ꯑꯣꯏꯔꯤ ꯚꯥꯏꯔꯁ ꯑꯍꯨꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯔꯤꯁꯦꯞꯇꯔ ꯕꯥꯏꯟꯗꯤꯡ ꯗꯣꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ COVID-19ꯒꯤ SARS-CoV-2ꯒꯤ ꯚꯥꯏꯔꯁ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯗꯤ ꯑꯃꯁꯨꯡ ꯔꯤꯁꯔꯆꯁꯤꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯥꯟꯅꯕ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅꯤ COVID-19 ꯅꯥꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯒꯤ ꯀ꯭ꯂꯣꯖꯦꯁ ꯑꯣꯏꯕ ꯔꯤꯂꯦꯇꯤꯚꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯐꯪꯕ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯍꯜꯂꯤꯕ COVID-19 ꯅꯥꯍꯜꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯅꯦꯆꯔꯦꯜꯂꯤ ꯑꯣꯏꯅ ꯅꯦꯆꯔꯗꯒꯤ ꯑꯣꯏꯅ ꯊꯣꯔꯛꯄ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯁꯤꯡ ꯂꯤꯡ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯔꯤꯁꯔꯆꯔꯁ ꯀꯌా ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯏꯜꯗ ꯂꯥꯏꯐꯁꯤꯡ ꯑꯃꯁꯨꯡ ꯁꯦꯛꯄꯤ ꯃꯈꯜꯁꯤꯡ ꯑꯁꯤꯗ ꯇꯦꯁ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯆꯞ ꯆꯥꯕ ꯀꯟꯀ꯭ꯂꯨꯖꯟ ꯑꯃ ꯊꯣꯔꯛꯄꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯂꯥꯎꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯐꯪꯈ꯭ꯔꯤꯕ ꯚꯥꯏꯔꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ COVID-19 ꯑꯁꯤꯒ ꯑꯥꯏꯗꯦꯟꯇꯤꯀꯦꯜ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯁ꯭ꯇꯗꯤ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯃ ꯑꯣꯏꯅ ꯂꯥꯎꯁ ꯑꯃꯁꯨꯡ ꯃꯁꯤꯒ ꯊꯪꯅꯔꯤꯕ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ COVID-19 ꯁꯟꯗꯣꯛꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯁꯨꯡ ꯃꯁꯤꯒꯨꯝꯂꯕ ꯃꯥꯟꯅꯕ ꯚꯥꯏꯔꯁꯁꯤꯡꯒꯤ ꯍꯣꯠꯁꯄꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯗꯤ ꯑꯁꯤꯒꯤ ꯄꯤꯌꯔ ꯔꯤꯚꯤꯌꯨ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯔꯤꯁꯔꯆ ꯑꯗꯨꯗ ꯐꯪꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯊꯣꯛꯄ ꯑꯗꯨ ꯇꯧꯗ꯭ꯔꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯄꯤꯖꯔꯛꯀꯦ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ